Fingerprint Khaktana open Twba Yaba bra ama Japanese student amana puthokre world record oina 159.6 kg lumba mini car amabu miyoi amagi kokthakta thangathi khwaidagi masing yamna miyoi amana amuktada 260 t-shirt lituna world record thamki malem asida khwaidagi chahi yamna punsikhiba miyoi asi Li Jingyun haiba miyoi asini aduga mahak asi chahi chani yankhai taruk phawba punsikhi India gi Maharashtra da laiba Loner Lake asi masidagi chahi 52,000 gi mamangda aikhoi gi art asida meteorite ama tasilakpadagi semkhiba part amani. Fact number 1 Nokia phone 301 na 2016 da Afghanistan da laiba nupa amagi thawai kanki thaudo asi 2016 gi October da Afghanistan gi nupa amagi furit khawda Nokia 301 haiba phone asi yauringai da sakhangdaba miyoi amana nupa asi tamna nongmai kaplakhibani laibak fabadagi nongmai maru aduna phone habliba mahaki furit khaw mapada chapchana hajilakhi nongmai maru aduna nupa adugi laibakta pangadaba adu Nokia phone adu da oina pankhi masidagi nupa adu khudong thiba tagadabadagi hinghauki thaudo asina ahan banate 2014 da Brazilian police officer ama Nokia phone Lumia 520 asina khudong thiba tagadabadagi kankhi haina report tawri hairi. Hack number 2 Chinese herbalist martial artist amadi tactical advisor Li Jingyun asi 1930 da publish tawrakhiba The New York Times haiba article asigi matung inna chahi chani yankhai taruk phawba hinglami haina report tawri mahak kulumdoi khanna luhongki mahaki punsida angang chani henbagi mapa oikhi hairi mahak pokhiba chahi asi chapchana khangba ngamnaji mahak asi 6 May 1933 da China gi Sichuan da sikhi mahangna iramba My Life Story haiba masamaki punsi wari asi phaidokna maming chatli. Hack number 3 India gi Maharashtra da laiba Loner Lake asi chahi 52,000 gi mamangda meteorite amana aikhoi gi art asida tasilakpadagi semkhiba part amani haina thajanai part asi 1.8 kilometers pai 150 meters lui part asida leiriba ising asi amuk phawba kangdri part asi atangba makhalgi soda lake amani masida water system ani thongna lei ahanbada outer neutral layer amadi ani subada inner highly saline layer asini part asida akhanaba microbe sing usek makhal kaya ama amadi reptile sing leiri. Hack number 4 Fingerprint Khaktana open Twba Yaba bra ama Japanese student amana uthokre Japanese student adugi maming Yuki Aizawa kawi masida bra adugi craft apikpa fingerprint sensor ama yawi bra asibu sizinariba miyoi aduna smartphone security gi mawongda makhoigi partner gi fingerprint register tawi masida correct print adu amuktang scan tawkhrabadi apikpa internal mechanism amana lock release tawrei. Hack number 5 malem asigi khwaidagi ahanba atawbu hotel asi Four Seasons Barrier Reef Resort asini masi ihan hana 1988 ta Australia's Great Barrier Reef ta hangdokhibani aduga masigi matungda Vietnam gi Saigon Floating Hotel oikhi amadi North Korea gi Hotel Hagumgang oikhi hotel asigi manungda restaurant amadi tennis court na singba feature kaya ama leiri adubu masigi hotel asi North Korea gi Hotel Hagumgang oina 2008 tagi mahaki khongchat asi loisinki. Fact number 6 world record oina mini car amabu miyoi amagi kokthakta thangatkhiba asi May 24 1999 dani aduga mafamna London dani miyoi asigi mamingna John Evans kawi aduga mahangna mahaki kokthakta
thanggatkiba mini car asigi arumbana 159.6 kg natraga 352 lbs ni mahangna car asibu 33 seconds kokthakta balance tawduna thamki aduga mahangna asumna tawba matamda helmet ama sijinnakhi masigi maramdi mahangna car adubu balance tawba matamda mahaki kokta aso apan thoktanaba amadi perfect oina car adubu balance tawba ngamnabani asumna miyoi asina world record asi thamki. Fact number 7 Khwaidagi masing yamna amuktada t-shirt litkibagi world record asi 2019 gi February 17 da thamki. Record asibu thamkiba miyoi asina Ted Hastings haiba miyoi asina ni mahangna amuktada 260 t-shirt lituna record asibu thamkibani aduga mahangna litkiba t-shirt sing adu tumnagi t-shirt amadagi 20 times sauba heli. Record asi thamkiba mafamna Canada dani aduga mahangna record asi school playground amagidamak fun oina thamkibani. Fact number 8 Innomake kauba blind people gidamak Austrian company Tech Innovation haiba company asina khongup ama puthokre. Haiba khongup asigi ultrasonic sensor na blind people singda manglomda gari wall amadi miyoi asina singba leiri haibadu 4 meters muk lablingaidagi khanghalli. Masida vibration na singba sound thokhanduna khongup asibu tongliba miyoi aduda karigumba ama manglomda leiri haibadu khanghalli. Asumna masigi khongup asina blind people singda tep oina chathok chasin tawbada mateng pangi. Fact number 9 Dutch artist amana room amagi mayaida cloud ama semki. Artist asigi mamingna Branward Smile kawi aduga mahangna cloud asibu mahaki nimbus series ki oina semkibani. Mahangna cloud asibu semba matamda temperature amadi humidity control tawduna amadi fog machine ama sijinnaduna cloud asibu semkibani aduga mahangna cloud asibu semba matamda water vapor sing condense tawduna lainaba air temperature amadi humidity control tawduna thamki. Mahaki fog machine dagi smoke sing thadokhanduna cloud asibu semki adubu cloud asi second khara khakta leirammi. Cloud asina mangkhidringai mamangda asigumlaba artwork asigi photo lahokhi. Fact number 10 Aikhoigi malem asida lairik ama lei. Lairik asigi mamingna Everything Men Know About Women kawi aduga lairik asigi 120 page lei. Adubu hairiba lairik asigi jena pumnamak loina blank oi haibadi loina hangi.